ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯌꯨꯝꯂꯥꯏ ꯑꯣꯟꯈ꯭ꯔꯕꯤ ꯂꯥꯏꯖ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯈꯨꯃꯟ ꯊꯣꯏꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯊꯥꯏꯅ ꯀꯪꯂꯩꯄꯥꯛꯇ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯀꯣꯏꯕ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯐꯝ ꯑꯣꯏꯖꯕꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯡꯌꯥꯗ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯇꯨꯔꯦꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯗꯨꯒ ꯌꯥꯝ ꯅꯛꯅꯕ ꯈꯨꯟꯒꯤ ꯆꯤꯗꯥꯏ ꯑꯣꯏꯔꯞꯅ ꯂꯥꯏꯖ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯕꯤ ꯃꯔꯝ ꯃꯣꯛꯄꯗ ꯊꯪꯅꯕ ꯂꯩꯀꯥꯏ ꯐꯥꯎꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯕꯣꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯔꯝꯅ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯃꯔꯛꯇ ꯀꯌꯥ ꯇꯤꯟꯍꯟꯗꯦ, ꯂꯩꯀꯥꯏꯗ ꯀꯌꯥ ꯆꯠꯍꯟꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯖꯅ ꯃꯕꯣꯛꯇ, "ꯑꯕꯣ, ꯍꯌꯦꯡꯗꯤ ꯃꯅꯤꯡꯒꯤ ꯏꯆꯦ ꯇꯊꯣꯠ ꯍꯣꯏꯗ ꯂꯤꯀꯣꯟ ꯁꯥꯟꯅꯒꯅꯤ ꯍꯥꯏꯌꯦ, ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ?" ꯃꯕꯣꯛꯇꯨ ꯃꯥꯒꯤ ꯍꯤꯗꯥꯛꯐꯨ ꯑꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯤꯡꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯇꯞꯅ, "ꯏꯁꯨꯕꯨ ꯌꯥꯎꯅꯤꯡꯕ꯭ꯔꯅꯦ?" ꯂꯥꯏꯖꯅ ꯍꯔꯥꯎꯅ, "ꯍꯣꯏ ꯕꯣꯛ, ꯌꯥꯎꯅꯤꯡꯉꯦ, ꯑꯃꯨꯛꯇꯁꯨ ꯌꯥꯎꯗ꯭ꯔꯤ꯫ ꯏꯃꯥꯟꯅꯕꯤ ꯇꯣꯔꯣꯅꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯃꯣꯏꯗ ꯆꯥꯁꯤ, ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯝꯃꯤ." "ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯅꯆꯦ ꯇꯊꯣꯠ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯂꯥꯞꯃꯜꯂꯤꯅꯦ꯫ ꯏꯁꯨꯒꯤꯗꯤ ꯊꯤꯟꯕꯤꯅꯕ ꯅꯕꯨꯡ ꯅꯧꯄ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ, ꯐꯅꯥꯏ ꯁꯥꯕꯅꯤ꯫ ꯇꯣꯔꯣ ꯍꯣꯏꯒꯤꯗꯤ ꯃꯕꯨꯡ ꯃꯧꯄꯥ ꯖꯪ ꯖꯪ ꯂꯥꯎꯅ ꯂꯩꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯇꯦꯟꯁꯤꯜꯂꯤ꯫ ꯂꯥꯏꯖꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯕꯣꯛꯅ ꯌꯥꯗꯕ ꯊꯕꯛꯇ ꯂꯝ ꯍꯦꯟꯖꯗꯕꯅꯤ꯫ ꯂꯥꯏꯖꯅ ꯇꯞꯅ, "ꯍꯣꯏ ꯕꯣꯛ." ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯍꯣꯏ ꯍꯥꯏꯖꯔꯕꯁꯨ ꯂꯥꯏꯖꯗꯨ ꯊꯋꯥꯏꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ "ꯏꯕꯣꯛ, ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ, ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ, ꯏꯁꯨ ꯉꯥ ꯄꯤꯖꯒꯦ, ꯑꯇꯩꯗꯤ ꯀꯔꯤ ꯉꯝꯃꯣ ꯂꯩꯔꯛꯎꯒꯦ?" ꯂꯥꯏꯖꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ, "ꯏꯕꯣꯛ, ꯂꯕꯥꯛ ꯍꯋꯥꯏ ꯍꯩꯉꯥꯟꯒ ꯍꯩꯇꯨꯞ ꯍꯩꯉꯥꯟꯒ ꯂꯩꯔꯛꯑꯣ." ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯕꯣꯛꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯈꯜꯂꯤ꯫ "ꯇꯣꯜꯂꯤꯗꯀꯣ, ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯇꯕ ꯑꯩꯁꯦ꯫ ꯑꯩꯒꯨꯝꯕ ꯏꯃꯥ ꯏꯄꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯕꯨ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯇꯣꯜꯂꯕ ꯇꯥꯔꯕꯁꯤꯡꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯂꯣꯏꯅꯃꯛ ꯄꯤꯔꯦ." ꯂꯥꯏꯖꯗꯨ ꯍꯤ ꯍꯤ ꯀꯞꯂꯒ, "ꯏꯃꯥ, ꯄꯥꯕꯨꯡ, ꯅꯣꯏ ꯌꯥꯝ ꯐꯠꯇꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯉꯟꯇꯥꯅ ꯆꯠꯂꯤꯕꯅꯣ? ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨꯁꯨ ꯄꯨꯕꯤꯕ ꯌꯥꯗ꯭ꯔꯣ? ꯅꯣꯛꯅ ꯆꯥꯎꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯏꯕꯣꯛꯀ ꯑꯩꯒ ꯈꯛꯇ ꯊꯝꯕꯤꯔꯝꯂꯤꯕꯅꯣ?" ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯥꯏꯖꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯣꯛꯅ, "ꯕꯦꯝꯃ, ꯏꯁꯨꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ? ꯇꯣꯛꯂꯣꯗ, ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯔꯣ, ꯄꯣꯊꯥꯔꯁꯤ." "ꯏꯕꯣꯛ, ꯌꯥꯅꯤꯗ, ꯊꯦꯡꯗ꯭ꯔꯤꯌꯦ꯫ ꯑꯩꯒꯤ ꯏꯅꯐꯤꯁꯦ ꯍꯌꯦꯡ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯏꯟꯅꯕ ꯑꯌꯨꯛꯇ ꯂꯧꯒꯦ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯇꯊꯣꯠꯅ꯫ ꯌꯥꯝꯗ꯭ꯔꯦ, ꯈꯨꯗꯨꯞ ꯑꯃ ꯐꯥꯗ꯭ꯔꯦ, ꯐꯪꯗꯣꯔꯦ, ꯏꯕꯣꯛ ꯄꯣꯊꯥꯕꯤꯔꯨꯔꯣ." "ꯏꯍꯦ, ꯁꯥꯔꯣ ꯁꯥꯔꯣ ꯑꯗꯨꯗꯤ, ꯏꯕꯣꯛ ꯁꯪꯕꯤꯒꯦ." ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯐꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ, ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯂꯤꯀꯣꯟꯒꯤꯗꯃꯛ꯫ ꯅꯨꯡꯊꯤꯟꯗꯨ ꯇꯣꯔꯣꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, "ꯍꯩꯃꯥ, ꯈꯪꯉꯤꯍꯦ, ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ?" ꯇꯣꯔꯣꯅ, "ꯊꯕꯛ ꯀꯟꯕꯤ ꯏꯕꯦꯝꯃ, ꯂꯥꯛꯏꯅꯤ ꯀꯩꯅꯣ, ꯃꯔꯝꯒ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄꯒꯁꯦ ꯌꯥꯗ꯭ꯔꯦꯅꯦ꯫ ꯁꯦ, ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯗꯅ ꯁꯤꯡꯖꯨ ꯄꯨꯔꯛꯏꯅꯤ." "ꯍꯣꯏ, ꯑꯗꯨꯗꯤ ꯆꯥꯛꯀ ꯆꯥꯁꯦ, ꯑꯩ ꯆꯥꯛ ꯂꯧꯊꯣꯛꯎꯈꯤꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨꯗꯨ ꯇꯣꯠꯄ ꯍꯧꯔꯦ꯫ ꯇꯣꯔꯣꯅ, "ꯂꯥꯏꯖ, ꯍꯣꯔꯦꯟ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯣ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯇꯣ ꯏꯕꯣꯛꯁꯨ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯆꯥꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯏꯕꯣꯛ ꯂꯩꯇ꯭ꯔꯣ? ꯌꯥꯎꯁꯤꯀꯣ, ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯅꯪꯒ ꯏꯟꯅꯕ ꯏꯅꯐꯤ 3-4 ꯈꯟꯗꯣꯛꯑꯝꯃꯕꯅꯤ, ꯍꯣꯔꯦꯟ ꯑꯄꯥꯝꯕ ꯈꯜꯂꯣꯀꯣ." ꯇꯣꯔꯣꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯂꯥꯏꯖꯗꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯇꯣꯔꯣ, ꯅꯪ ꯁꯥꯎꯔꯅꯨ, ꯑꯩꯁꯦ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ, ꯉꯔꯥꯡꯁꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯥꯏꯍꯧꯗ꯭ꯔꯦ, ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ." ꯂꯥꯏꯖꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯣꯔꯣꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯣ, ꯐꯔꯦ, ꯅꯪ ꯌꯥꯎꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯠꯂꯦ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯔꯣꯗꯨ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯡꯖꯨ ꯐꯥꯎꯕ ꯆꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖꯗꯨ ꯇꯣꯔꯣꯕꯨ ꯈꯥꯝꯖꯕꯁꯨ ꯉꯝꯖꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫
ꯂꯤꯀꯣꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯊꯥꯕꯜ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯂꯤꯀꯣꯟ ꯌꯥꯎꯕ ꯂꯥꯛꯄ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯕꯤ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯈꯜꯂꯤ, ꯑꯩꯕꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯥꯏꯕꯁꯤꯕꯨ ꯌꯥꯎꯕ ꯐꯪꯈꯤꯗ꯭ꯔꯅꯦ? ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯝꯕꯤꯁꯦ ꯀꯌꯥꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤꯕ! ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯋꯥꯔꯧꯏ꯫ ꯑꯁꯨꯛ ꯅꯨꯡꯗꯝ ꯊꯤꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ! ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕ ꯊꯥꯕꯜ ꯂꯩꯂꯩꯅꯝ ꯃꯥꯂꯪꯕꯅ ꯄꯨꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯀꯥꯏꯗꯒꯤ ꯊꯥꯕꯜ ꯂꯩꯂꯩꯅꯝꯅꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯗꯤ ꯊꯥꯕꯜ ꯂꯩꯁꯨ ꯑꯃꯠꯇ ꯍꯧꯗꯦ꯫ ꯀꯔꯤ ꯁꯥꯞ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ꯫ ꯊꯥꯕꯜ ꯂꯩ ꯑꯃꯠꯇ ꯍꯧꯗꯕ ꯂꯩꯀꯥꯏꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯩꯅꯝꯅꯣ? ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯂꯤꯀꯣꯟ ꯆꯠꯇ꯭ꯔꯕꯁꯨ ꯊꯥꯕꯜꯁꯦ ꯎꯕꯗ ꯄꯨꯛꯅꯤꯡꯁꯦ ꯏꯅꯧ ꯅꯧꯏꯗ꯫ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯗ ꯊꯥꯕꯜ ꯂꯩꯂꯩꯅꯝ ꯅꯝꯂꯕꯗꯤ ꯂꯥꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯂꯥꯏꯗꯣ ꯁ꯭ꯋꯥꯏꯗꯒ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯦ꯫ ꯈꯪꯅꯤ, ꯑꯩꯅ ꯍꯪꯅꯤꯡꯕ ꯌꯥꯝ ꯂꯩ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ, ꯑꯁ ꯂꯥꯛꯑꯣꯏꯅꯤ, ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ꯫ ꯂꯥꯏ ꯅꯨꯄꯤꯗꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯍꯥꯏꯅꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯎꯆꯦꯛ ꯑꯃꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯂꯥꯞꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯛ ꯆꯨ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ ꯂꯝꯂꯥꯟꯕ ꯑꯗꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ, ꯂꯤꯀꯣꯟ ꯃꯐꯝꯗ ꯂꯥꯛꯄꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗꯤ ꯂꯤꯀꯣꯟ ꯃꯐꯝ ꯅꯠꯇꯤꯌꯦ, ꯑꯣꯟꯅꯔꯦ꯫ ꯑꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯠꯄꯤꯔꯣ꯫ ꯈꯔ ꯆꯠꯂꯒ ꯌꯦꯠꯂꯣꯝꯗ ꯊꯦꯛꯄꯤꯔꯣ꯫ ꯑꯗꯨꯒ ꯌꯨꯝ 3 ꯁꯨꯕꯗꯣ ꯑꯗꯨꯗ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯂꯤꯀꯣꯟ ꯃꯐꯝꯒꯤ ꯂꯝꯕꯤ ꯁꯟꯗꯣꯛꯅ ꯇꯥꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯑꯃꯨꯛ, ꯂꯤꯀꯣꯟꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯝꯃꯅꯤ ꯍꯧꯕ, ꯈꯔ ꯊꯨꯅ ꯆꯠꯄꯤꯔꯣ꯫ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯩꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ꯫ ꯂꯤꯀꯣꯟ ꯃꯐꯝꯕꯨꯗꯤ ꯈꯪꯉꯤꯗ꯫ ꯀꯔꯤꯅꯣ, ꯐꯤꯗꯥꯛ ꯑꯃꯇ ꯂꯥꯡꯕꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯑꯣ, ꯐꯤꯗꯥ ꯁꯣꯝꯗ꯫ ꯑꯩꯗꯤ ꯂꯤꯀꯣꯟ ꯃꯐꯝꯗ ꯂꯥꯛꯄ ꯃꯥꯜꯂꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨꯀꯣ, ꯑꯩ ꯍꯤꯗꯥꯛꯄꯨ ꯍꯥꯟꯖꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯍꯤꯗꯥꯛ ꯍꯥꯟꯗꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯕꯣꯛꯄꯨ ꯍꯧꯗꯣꯛꯂꯦ꯫ ꯏꯕꯣꯛ, ꯍꯧꯒꯠꯂꯣꯁꯦ, ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ꯫ ꯍꯧꯒꯠꯂꯣꯁꯦ, ꯃꯄꯥꯟꯗ ꯊꯣꯛꯑꯣꯁꯦ, ꯍꯧꯒꯠꯂꯣꯕ꯫ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯣ? ꯑꯁ, ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦꯕ, ꯃꯄꯥꯟꯗ ꯊꯣꯛꯑꯣꯕ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯅꯨꯄꯥꯗꯨꯗ, ꯏꯁꯨꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯏꯕꯣꯛ, ꯑꯩ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ, ꯃꯤꯡꯅ ꯂꯦꯝꯕ ꯀꯧꯏ꯫ ꯏꯁꯨꯗꯤ ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯒ ꯅꯣꯡꯃꯇꯁꯨ ꯎꯗꯦꯅ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ? ꯍꯣꯏ ꯏꯕꯣꯛ, ꯑꯩꯗꯤ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯗ꯫ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯛꯄ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ꯫ ꯑꯣ, ꯑꯗꯨꯅꯔꯥ? ꯏꯁꯨꯕꯨ ꯂꯤꯀꯣꯟ ꯃꯐꯝꯗ ꯌꯧꯔꯨꯀꯗꯕ ꯅꯠꯇ꯭ꯔꯣ? ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫ ꯉꯁꯤꯗꯤ ꯆꯪꯉꯔꯣꯏ ꯏꯕꯣꯛ, ꯀꯣꯟꯅ ꯌꯥꯎꯔꯒꯦ꯫ ꯑꯩꯁꯨ ꯂꯤꯀꯣꯟꯁꯦ ꯀꯌꯥ ꯌꯥꯎꯔꯛꯇꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ꯫ ꯏꯆꯜ ꯂꯥꯏꯖꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯊꯣꯛꯇꯦ ꯍꯥꯏꯅ ꯇꯥꯕ, ꯑꯗꯨꯗ ꯁꯨꯝ ꯏꯕꯣꯛ ꯍꯣꯏꯗ ꯑꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯑꯕ꯫ ꯑꯣ, ꯀꯥꯏꯗꯦ ꯀꯥꯏꯗꯦ꯫ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯑꯃꯨꯛꯁꯨ, ꯉꯥꯏꯈꯣꯅꯦ, ꯏꯁꯨꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯂꯦꯝꯕꯅ ꯍꯤꯗꯥꯛꯐꯨꯗꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯝ ꯍꯥꯎꯅ 2-3 ꯁꯠ ꯁꯠ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯛ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯗꯕ, ꯑꯗꯨꯗ ꯑꯩꯁꯦ ꯑꯗꯨꯝ ꯄꯤꯁꯛ ꯄꯤꯛꯅ ꯃꯨꯟꯅ ꯌꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯨꯏꯗ꯭ꯔꯤ ꯏꯕꯣꯛ, ꯑꯩꯅ ꯏꯃꯥ ꯏꯄꯥ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕ꯫ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯁꯦꯡꯕ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯥꯎꯔꯒ ꯀꯞꯄꯦ, ꯑꯩꯕꯨ ꯂꯛꯅꯔꯤꯅꯤ ꯍꯥꯏꯗꯅ꯫ ꯑꯩꯒꯤ ꯑꯌꯣꯛꯄꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕ꯫ ꯌꯨꯝ ꯑꯁꯦꯡꯕ ꯈꯪꯂꯕꯁꯨ ꯁꯤꯗ ꯌꯨꯝꯗꯗꯤ ꯂꯩꯇ꯭ꯔꯤꯗ, ꯑꯥꯗ
ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒ ꯑꯣꯏꯅ ꯂꯩꯔꯦ꯫ ꯂꯥꯏꯖꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯤꯡꯗꯤ ꯂꯦꯝꯕꯒ ꯀꯧꯁꯤꯜꯂꯦ꯫ ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯠ ꯃꯥꯏꯔꯝꯗ ꯀꯕꯣꯛ ꯄꯣꯛꯄ ꯅꯨꯡꯉꯥꯏ꯫ ꯂꯦꯝꯕꯁꯨ ꯂꯥꯏꯖꯗ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ꯫ ꯏꯕꯣ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ, ꯊꯦꯡꯉꯦ꯫ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯊꯣꯔꯛꯀꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ꯫ ꯃꯊꯪꯗꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯄꯤꯖꯒꯦ ꯏꯁꯨꯕꯨ꯫ ꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯕꯣ, ꯆꯨꯍꯤꯗꯣ ꯅꯞ ꯅꯞ ꯂꯥꯎꯍꯟꯁꯤꯀꯣ꯫ ꯏꯕꯣ, ꯀꯕꯣꯛꯇꯣ ꯐꯧ ꯁꯪꯕꯥꯏ ꯑꯃꯒꯤ ꯑꯣꯏꯅ ꯄꯣꯛꯁꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯣꯟꯅꯔꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯅ ꯇꯞꯅ ꯅꯣꯏꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ꯫ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯀꯕꯣꯛ ꯄꯣꯛꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯨ ꯏꯕꯦꯟꯗꯤ ꯊꯥ ꯑꯃꯔꯣꯝꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯑꯗꯨꯗꯤ꯫ ꯃꯕꯣꯛꯇꯨꯅ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯁꯤꯗ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯏꯕꯣ, ꯑꯩꯗꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ, ꯑꯁꯦꯡꯕꯅꯤ꯫ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯔꯤꯛꯄꯤ, ꯉꯁꯤꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯣꯝꯅ ꯂꯦꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯦꯝꯕ ꯀꯥꯏꯅ ꯀꯕꯣꯛ ꯂꯂꯣꯟꯕꯁꯤꯗꯤ꯫ ꯂꯦꯝꯕꯗꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯀꯣꯏꯊꯣꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯑꯍꯥꯟꯕꯗ ꯂꯦꯝꯕꯕꯨ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯀꯣꯏꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇ ꯂꯥꯏꯖꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏ ꯐꯥꯖꯤꯟ ꯄꯨꯁꯤꯟꯕ ꯌꯥꯝꯅ ꯋꯥꯖꯩ꯫ ꯎꯗ꯭ꯔꯦ ꯎꯅꯤꯡꯉꯤ, ꯂꯥꯛꯏ ꯎꯅꯔꯦ ꯍꯦꯛꯇ ꯃꯔꯩ ꯌꯦꯠꯅꯩ꯫ ꯂꯦꯝꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯂꯥꯏꯖꯕꯨ ꯁꯥꯎꯍꯟꯕꯁꯨ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯂꯦꯝꯕꯅ ꯂꯥꯏꯖꯒꯤꯗꯃꯛ ꯊꯝꯕꯧ ꯍꯩꯉꯥꯟ, ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯩꯉꯥꯟ ꯑꯗꯨ ꯃꯌꯨꯝ ꯑꯆꯧꯕ 2 ꯄꯨꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄ ꯎꯕꯗ ꯂꯥꯏꯖꯅ ꯏꯕꯨꯡ ꯀꯕꯣꯛ ꯂꯂꯣꯟꯕꯗꯤ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯒꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯔꯣꯏꯅꯦ꯫ ꯂꯦꯝꯕꯅ ꯑꯔꯤꯛꯄꯤ, ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯈꯟꯅꯕ ꯍꯥꯟꯅ ꯍꯧꯏꯀꯣ ꯃꯤ ꯃꯆꯥꯗꯤ꯫ ꯂꯥꯏꯖꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯄꯣꯠꯌꯣꯝ 2ꯗꯨꯅ ꯀꯩꯒꯤꯅꯣ? ꯌꯨꯝꯒ ꯍꯣꯡꯗꯣꯔꯕꯣ? ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯀꯣ꯫ ꯍꯩꯉꯥꯟꯁꯤꯡꯁꯦ ꯄꯤꯒꯦ ꯈꯟꯕꯅꯤ, ꯄꯤꯔꯣꯏꯗ꯫ ꯂꯦꯝꯕꯗꯨ ꯃꯉꯣꯟꯗ ꯀꯥꯈꯠꯂꯦ꯫ ꯂꯥꯏꯖꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯂꯕ ꯍꯤꯗꯥꯛꯐꯨ ꯑꯃꯁꯨꯡ ꯇꯤꯀꯤ ꯑꯆꯥꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯗꯨ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯅ ꯀꯩꯅꯣ ꯑꯔꯤꯛꯄꯤ, ꯇꯤꯀꯤꯁꯤꯗꯤ ꯑꯆꯥꯛꯄꯅꯤꯅ ꯀꯅꯥꯅ ꯊꯛꯑꯝꯕꯒꯤꯅꯣ? ꯀꯅꯥ ꯂꯥꯛꯑꯝꯒꯦ? ꯂꯥꯏꯖꯅ ꯇꯞꯅ ꯏꯕꯨꯡ, ꯀꯅꯥꯁꯨ ꯂꯥꯛꯇꯤꯌꯦ꯫ ꯋꯥ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯂꯦꯝꯕꯅ ꯑꯉꯥꯡꯁꯤ ꯌꯥꯝ ꯍꯩꯔꯦꯗ, ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯝꯃꯦꯗ꯫ ꯅꯆꯤꯟ ꯊꯤꯅꯨ, ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯑꯗꯨꯗꯤ ꯇꯤꯀꯤ ꯑꯆꯥꯛꯄꯁꯤꯗꯤ ꯀꯅꯥꯅ ꯊꯛꯏꯅꯣ? ꯅꯪꯅ ꯊꯛꯏꯔꯥ ꯍꯥ? ꯂꯥꯏꯖꯅ ꯇꯞꯅ ꯏꯕꯣ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨꯕ, ꯑꯁꯦꯡꯕꯅꯤ, ꯀꯅꯥꯁꯨ ꯂꯥꯛꯇꯤꯌꯦ꯫ ꯂꯥꯏꯖꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯇꯞꯅ ꯏꯕꯨꯡꯁꯦ ꯑꯩꯒꯤ ꯃꯪꯗ ꯐꯖꯕ ꯃꯅꯤꯃꯨꯛꯇꯥꯒꯨꯝ ꯂꯪꯂꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛꯇꯒꯤ ꯐꯥꯎꯒꯠꯂꯛꯄꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯔꯕ ꯅꯣꯡꯉꯥꯟꯕꯒ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯏꯕꯨꯡ ꯍꯦꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯏꯕꯨꯡ ꯂꯥꯛꯑꯝꯗꯥꯏꯁꯦ ꯊꯥꯕꯜꯁꯨ ꯌꯥꯝ ꯐꯩ, ꯊꯥꯕꯜ ꯂꯩꯅꯝꯁꯨ ꯌꯥꯝ ꯅꯝꯃꯤ꯫ ꯀꯔꯤ ꯎꯆꯦꯛꯅꯣ ꯈꯪꯗꯕ ꯑꯃꯁꯨ ꯈꯣꯡꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯈꯣꯡꯕꯒꯤ 3ꯂꯛ ꯍꯦꯛ ꯁꯨꯔꯕ ꯏꯕꯨꯡ ꯑꯗꯨꯝ ꯌꯧꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯇꯤꯀꯤꯁꯦ ꯊꯥꯔꯒ ꯊꯝꯕꯅꯤ꯫ ꯂꯦꯝꯕꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯕꯣꯛꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯏꯕꯣ, ꯉꯁꯤꯗꯤ ꯄꯥꯈꯣꯡ ꯆꯟꯕꯤ ꯁꯥꯟꯅꯁꯦ꯫ ꯑꯉꯝꯕ ꯃꯤꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯩꯉꯥꯟꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯕ꯫ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯅꯣꯛꯂꯒ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯅꯆꯪ ꯅꯣꯏ 2 ꯑꯣꯏꯅ ꯆꯟꯅꯔꯣ, ꯑꯩꯗꯤ ꯇꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ꯫ ꯏꯁꯨ ꯂꯦꯝꯕꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯣ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯔꯒꯦ ꯏꯕꯣ꯫ ꯀꯥꯔꯥꯅꯥꯟꯊ ꯀꯔꯤꯅꯣ? ꯈꯪꯖꯕ꯭ꯔꯣ ꯑꯔꯤꯛꯄꯤ? ꯈꯪꯉꯦ ꯑꯗꯨꯗꯤ꯫ ꯑꯇꯔꯒꯨꯂꯥ ꯄꯥꯝꯕꯤꯁꯦ ꯑꯁꯤꯅꯤ꯫ ꯑꯗꯨꯒꯤ ꯄꯥꯈꯣꯡꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯗ ꯆꯟꯒꯗꯕ꯫ ꯂꯥꯏꯖꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯂꯦꯝꯕꯗ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯆꯨꯝꯅ ꯐꯣꯡꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯃꯃꯨꯛ ꯆꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕ, ꯃꯩꯗ ꯇꯥꯔꯒ ꯍꯤꯡꯕ ꯀꯔꯤꯅꯣ? ꯂꯥꯏꯖ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯀꯩꯅꯣ ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ꯫ ꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨ ꯈꯪꯗꯅ ꯑꯩꯅ ꯑꯔꯥꯏꯕ ꯆꯟꯕꯤꯕ,
ꯑꯗꯨꯁꯨ ꯍꯦꯛ ꯃꯁꯥꯎꯏ ꯇꯧꯔꯤꯕ꯫ ꯂꯥꯏꯖꯅ ꯃꯕꯣꯛꯇ ꯍꯪꯉꯤ, ꯏꯕꯣ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯄꯥꯈꯣꯡꯁꯦ? ꯁꯤꯗꯤ ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯂꯦꯝꯕꯅ ꯅꯣꯛꯂꯒ, ꯑꯩꯈꯣꯏꯅ ꯉꯝꯗꯕꯁꯤꯡꯁꯦ ꯏꯕꯣꯛꯅ ꯐꯣꯡꯕꯤꯔꯣ, ꯑꯩꯕꯨꯗꯤ ꯈꯪꯉꯦ, ꯑꯗꯣ ꯑꯩꯅ ꯐꯣꯡꯉꯨꯔꯗꯤ ꯑꯔꯤꯛꯄꯤꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯔꯣꯏ꯫ ꯃꯕꯣꯛꯁꯨ ꯅꯣꯛꯂꯒ, ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕ, ꯃꯩꯗ ꯇꯥꯔꯒ ꯍꯤꯡꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯨꯝꯗꯨꯅꯤꯗ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ, ꯊꯨꯝꯗꯣ ꯏꯁꯤꯡꯗꯗꯤ ꯇꯨꯝꯕ ꯉꯝꯃꯤꯗꯅ, ꯑꯗꯨꯕꯨ ꯃꯩꯗ ꯈꯔ ꯊꯥꯗꯔꯒ ꯌꯦꯡꯉꯨ, ꯇꯨꯝꯗꯕꯅꯤ, ꯑꯗꯨꯕꯨꯅꯤꯗ꯫ ꯂꯥꯏꯖꯅ, ꯑꯣ ꯑꯗꯨ ꯑꯣꯏꯔꯦ, ꯑꯩ ꯑꯃꯨꯛ ꯆꯟꯒꯦ꯫ ꯂꯩꯅꯨꯡ ꯑꯣꯡꯕꯤ ꯇꯤꯂꯣꯇꯃꯥꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯂꯥꯟꯃꯤ ꯆꯥꯃꯅ ꯐꯥꯕ ꯀꯔꯤꯅꯣ? ꯑꯣ ꯑꯗꯨꯗꯤ ꯇꯤꯟꯊ꯭ꯔꯣꯛꯄꯨ ꯀꯛꯆꯦꯡꯅ ꯆꯦꯟꯕꯗꯣ꯫ ꯀꯕꯣꯛ ꯂꯂꯣꯟꯕ ꯀꯣꯏꯆꯠ ꯆꯠꯄꯅꯤꯅ ꯌꯥꯝ ꯈꯪꯉꯤꯀꯣ꯫ ꯂꯥꯏꯖꯅ ꯑꯃꯨꯛꯀꯁꯨ, ꯑꯩ ꯑꯃꯒ ꯑꯃꯨꯛ ꯆꯟꯒꯦ꯫ ꯀꯥꯆꯤꯟ ꯂꯩꯃꯨ ꯀꯔꯤꯅꯣ? ꯂꯦꯝꯕꯅ ꯀꯟꯅ ꯅꯣꯛꯂꯒ, ꯀꯥꯆꯤꯟ ꯂꯩꯃꯨ ꯍꯥꯏꯕꯗꯤ ꯉꯧꯔꯣꯛ ꯉꯧꯕ ꯊꯝꯕꯧꯗꯨꯅꯤ, ꯅꯠꯇ꯭ꯔꯣ ꯏꯕꯣ? ꯃꯕꯣꯛꯁꯨ ꯅꯣꯛꯂꯒ, ꯃꯥꯅꯤ ꯃꯥꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯍꯦꯛ ꯂꯥꯛꯂꯕ ꯂꯥꯏꯖ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯄꯨꯝꯂꯥꯡ ꯍꯦꯛꯇ ꯂꯥꯡꯉꯤ꯫ ꯂꯦꯝꯕꯁꯨ ꯍꯟꯈ꯭ꯔꯦ, ꯂꯥꯏꯖ ꯃꯥꯁꯨ ꯃꯕꯦꯟꯁꯨ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯂꯥꯏꯖꯗꯨ ꯇꯣꯔꯣꯒ ꯏꯁꯤꯡ ꯁꯣꯛꯃꯤꯟꯅꯔꯒ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯋꯥꯔꯦꯝ ꯁꯨꯕꯤ ꯈꯔꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯇꯨꯡꯗ ꯆꯠꯂꯤ꯫ ꯃꯣꯏꯗꯤ ꯇꯞꯅ ꯇꯞꯅ ꯆꯠꯂꯒ ꯋꯥꯊꯤ ꯉꯥꯡꯅꯔꯤ꯫ ꯂꯥꯏꯖ ꯍꯣꯏꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯐꯦꯠ ꯇꯥꯏ꯫ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯂꯥꯏꯖꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯤ, ꯃꯔꯝ ꯌꯥꯝ ꯃꯣꯛꯏ꯫ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯈꯔ ꯆꯥꯎꯔꯝꯃꯗꯤ ꯏꯃꯧ ꯑꯣꯏꯔꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯁꯦ ꯄꯥꯈꯪ ꯐꯥꯗ꯭ꯔꯤꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯁꯦ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯃꯣꯏꯁꯦ ꯐꯅ ꯐꯔꯕꯁꯨ ꯏꯃꯨꯡ ꯑꯃꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯊꯧꯔꯝꯗ ꯌꯥꯎꯍꯟꯅꯗꯦ ꯃꯣꯏꯁꯦ꯫ ꯃꯤꯅ ꯃꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ, ꯆꯠꯅꯕꯤ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯁꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇꯗꯤ ꯃꯣꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯩꯁꯨ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯂꯥꯏꯅ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯀꯔꯤꯕꯨ ꯐꯗꯣꯏꯅꯣ? ꯑꯍꯥꯟꯕꯒꯤ ꯃꯧꯗꯨꯅ ꯑꯃꯨꯛ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯗꯨ ꯃꯌꯨꯝ ꯌꯧꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯏꯪꯈꯣꯜꯗ ꯆꯤꯡꯌꯥꯏꯉꯟ ꯇꯥꯟꯗꯨꯅ ꯂꯩꯔꯝꯕꯤ ꯃꯕꯣꯛꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ, ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯂꯥꯏꯖ ꯋꯥ ꯈꯨꯝꯗꯦ, ꯏꯁꯤꯡ ꯄꯨꯟꯗꯨ ꯏꯃꯨꯡꯗ ꯊꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯕꯣꯛꯁꯨ ꯃꯈꯨꯠꯇ ꯁꯤꯡ ꯌꯥꯏꯉꯪ ꯄꯥꯏꯔꯝꯕꯗꯨ ꯊꯝꯂꯝꯕ ꯀꯥꯎꯗꯨꯅ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯚꯥꯞ ꯑꯣꯏꯔꯛꯇꯨꯅ ꯃꯁꯨꯒꯤ ꯐꯤꯁꯥ ꯂꯨꯕꯥꯛꯇ ꯊꯥꯗꯈ꯭ꯔꯦ꯫ ꯃꯕꯣꯛꯅ ꯑꯃꯨꯛꯁꯨ, ꯁꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ? ꯏꯕꯣꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯂꯥꯏꯖꯅ ꯇꯞꯅ, ꯏꯕꯣ, ꯏꯃꯥ ꯏꯄꯥ ꯂꯩꯇꯕ ꯄꯨ ꯄꯥꯡ ꯁꯨꯗꯕꯁꯤꯡꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯆꯟꯅꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯁꯃꯥꯖꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯂꯣ? ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯄꯥ ꯄꯨ ꯄꯥꯡ ꯁꯨꯅ ꯂꯩꯅꯤꯡꯉꯤꯕꯅꯤ꯫ ꯑꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ? ꯂꯥꯏꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ, ꯃꯤ ꯂꯣꯏꯅꯃꯛꯅ ꯍꯥꯏꯅꯔꯤꯁꯤꯗꯤ꯫ ꯃꯕꯣꯛꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯁꯨꯁꯤꯗꯤ, ꯃꯗꯨ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯆꯠꯅꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯗꯨꯛ ꯍꯛꯅ ꯈꯦꯠꯅꯕ ꯊꯝꯗꯦ꯫ ꯊꯃꯣꯏꯗ ꯁꯦꯡꯕ ꯏꯁꯨꯁꯤꯗꯤ, ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗꯗꯤ ꯁꯥꯒꯩ ꯖꯥꯠ ꯆꯥꯎꯕꯒꯤ ꯀꯥꯟꯅꯕ ꯊꯣꯏꯅ ꯂꯩꯇꯦ꯫ ꯊꯃꯣꯏ ꯍꯥꯏꯕꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯍꯣꯔꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯕꯤꯒꯦ꯫ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ, ꯏꯕꯣꯛꯁꯨ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯂꯥꯏꯖꯗꯨ ꯃꯕꯣꯛꯅ ꯈꯔ ꯃꯈꯩ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯕꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯍꯟꯗꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ꯫ ꯂꯥꯏꯖ ꯐꯤ ꯁꯥꯔꯤ, ꯈꯪꯍꯧꯗꯅ ꯊꯥꯕꯜꯂꯩꯒꯤ ꯂꯩꯅꯝ ꯅꯝꯂꯛꯂꯝꯃꯤ꯫ ꯉꯍꯥꯟ ꯊꯥꯁꯤ ꯑꯣꯏꯈꯤꯕꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯕꯜꯗꯨ ꯌꯥꯝꯅ ꯏꯪꯅ ꯃꯦꯡꯅ ꯐꯖꯔꯛꯂꯦ꯫ ꯀꯔꯤ ꯎꯆꯦꯛꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯩ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯡꯀꯥꯎ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯡꯁꯤꯗꯤ ꯏꯕꯨꯡꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ, ꯑꯩ ꯍꯤꯗꯥꯛꯄꯨ ꯊꯧꯔꯥꯡ ꯇꯧꯒꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯦꯝꯕ ꯌꯧꯔꯛꯂꯦ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯍꯩꯉꯥꯟ ꯄꯨꯔꯛꯏ꯫ ꯑꯗꯨꯗ ꯅꯠꯇꯦ, ꯉꯁꯤꯗꯤ ꯂꯩ ꯃꯈꯜ ꯃꯈꯜ ꯁꯨꯅ ꯁꯦꯝꯕ ꯅꯥꯆꯣꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯦꯝꯕꯅ, ꯑꯣ ꯈꯔ ꯂꯤꯛꯆꯕꯩ ꯋꯥꯅꯤ, ꯇꯟꯖꯥ ꯃꯦꯟꯖꯥꯗꯤ ꯌꯥꯝ ꯈꯪꯉꯤꯗ ꯑꯉꯥꯡꯁꯦ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ
naachom adu laijada piri. Laijana, yam fazaye, ado kari lenyo sibo amukta udriye. Lembana noklaga, nang angang yam oiri, kona takpigi. Asumna laijana semba hidak pudu thakli, ngasidi lembadu hanaga manade masadu yam chokthana ui. Humang yam na kangkhala e. Makok ngawbagum, mamit tandan paibagum tawi. Laijana, ibo, kaidore, hakchangam dabro. Lembadu yam thuna jara jara henjilakpagum tawi. Wapa khom satlaw na piba ngamdre. Lemba yam wana noklaga. Ngasidi, aigi aripise. Mina yam na hantana ngangkri. Kapkri kalubada. Aiso, yam nungaiti. Aduginida. Kamanya kangiba. Lembadu masayam na wari, adubu tap na haira e. Kona hagi. Aripe, ay ngasigidi chatlagi. Chatlam daida lembana laijabu nungsini yenglaga haira e. Aripe, nachom se saksina thamuko. Ay ngasigidi chatlukiyego. Ase hairam laga lembadu chakre. Laijana khali. Kadarajan ibung se. Ngasidi thaban se. Yam thona mamsila iko. Nahan khaidi ibung na chakhiba kuirabasu tapna mambani. Laijadu lemba lakpadagi thawai kharadi nungai jaram labani. Adubo lembagi oriba matau aduda amuk henna nungai khidre. Hapta manga taru haukre nahan lemana masa nungai tana hankiba numitudagi lembadu lakhidre. Laijadu lembagi mawa mapau amata tadaba aduda nungsa thirami. Lembagi wakhan khaktabo laijagi laining oikre. Thabak thoram amata pukning changkhidre. Laijadu thawai yamna nungaitana chak thongli. Magi matau aduda mabokna. Ibema, kaisu khaluni se susidi. Isu lembado naba pharamkhiroi. Aduna laktabu oiramgani nangbo. Ibo, ibungdo kayam kanna ngamdaba jana khangde. Aigi mangdadi nungtigi lai. Yam kappe. Ma yam wayena hayi. Awaba chaina khamagi saktamda nungtigi uye. Aigi nakta lakningi haiduna yamna kappe. Adugana ibo. Ibungna yam pendana hairiba. Aigi phisalubakta singyengang halamlibano haina kappa yauriba. Mayam wai hayi. Se isunane henjina khanbagi oiramgani. Haijabagi wani maboksu wakhan amadi khanki. Karino ne hairisiba. Singyengganga lembaga kari mari leinariba. Numidangdu laijado chakmaru amata chadana yamna kapamaga tumkhre. Ahingi achikpadu thugaiduna laijagi nakongda lembagi khonjan tarai. Khonjal adugi khonguliduna laijado asum laklame. Laijana asum lakpana makhoi khungi turengi horopham oriba iput macha aduda yauraklame. Lembagi khonjan mayek sengba hengalai. Aripe, ay somda lai. Lao, somda. Khonjengi maikaida yengsingkhibada turengi horopham oriba iput aduda chumthangi matawgum achauba thongjau ama hangdoraklame. Lemagi khonjenna. Aripe, ay sida lai. Chango lao. Lao, chango. Laijadu achauba thongjau aduda changkhirami angakpani. Ising manungi taibang pani. Nak yet mathak makha pumnamak ising ngaktani. Subna tangi laijana chatliba du khaktani achauba awangba mingsengumba amana khanjinduna kangphangi lambigum semliba. Laijana asum lakpana thonglon tare sukhre. Adudagi laikona ma theinarami angakpani. Lemana piramba nachomda yawba lai makhal ahumdo khakta satlami laikol adu. Nupa ama mafam aduda tung onthoktuna leptuna leirami. Nupa aduna mamai onthorakpada kanasu oiramdre lembo oiramle. Laija sensenduna kaplaga. Ibung, nang naba pharabo. Nang kaisu tawdrabo. Lembana laijagi mitlu pirang taithokpiduna nungsini yenglaga. Aripe, matam yamna leite. Hainingbadi yami. Aigi lotuna thamba wa khara haigi khanduna nangbu kawbani. Aise, taibang minati. Aidi isingi taibang panbagi ningthaugi machani. Aidi khoyum laini. Aripe, aina aigi asengma saktam lotkre. Aibu ngakpiyuko. Nangsu aigi taibang sida leirabadi khoyum lai olagani. Nong phado napamlamdam chatpa tarabasu numidang natana yarai.
ꯑꯔꯤꯄꯦ, ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ꯫ ꯂꯥꯏꯖ, ꯂꯩ ꯅꯥꯆꯣꯝꯗꯣ ꯅꯨꯡꯇꯤꯒꯤ ꯌꯦꯡꯁꯤꯜꯂꯨꯀꯣ꯫ ꯂꯩꯁꯤꯡꯗꯨꯅ ꯍꯥꯟꯅꯒꯤ ꯃꯆꯨ ꯃꯥꯡꯗꯨꯅ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯔꯤꯕꯗꯣ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤꯅꯤ꯫ ꯂꯩꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯨꯗ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩ ꯍꯛꯆꯥꯡ ꯀꯜꯂꯦ ꯍꯥꯏꯕ ꯈꯪꯉꯨꯀꯣ꯫ ꯑꯗꯨꯒ ꯂꯩꯅꯝ ꯆꯦꯜꯂꯛꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯂꯒꯅꯤ ꯈꯪꯉꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯔꯣꯟꯅꯨꯡꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯂꯩꯔꯕꯗꯤ ꯂꯩꯅꯥꯆꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯩꯅꯥ ꯑꯃꯃꯝ ꯁꯦꯠꯇꯨꯅ ꯅꯪꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝꯗ ꯊꯥꯗꯔꯛꯎꯀꯣ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤ꯫ ꯑꯔꯤꯄꯦ, ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯀꯣ꯫ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕ? ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯈꯦꯠꯅꯕ ꯀꯌꯥ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯊꯝꯕ ꯉꯝꯂꯣꯏꯌꯦ꯫ ꯂꯦꯝꯕꯅ ꯑꯃꯨꯛꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯏꯃꯥꯗ ꯍꯥꯏꯖꯕꯗꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯕꯨ ꯃꯤꯀꯨꯞ ꯈꯔ ꯈꯛꯀꯤꯗꯃꯛ ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯧꯖꯕꯅꯤ꯫ ꯑꯔꯤꯄꯦ, ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯂꯦꯝꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯐꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯏꯖ ꯍꯣꯕꯦ ꯍꯣꯕꯦ ꯃꯥꯒꯤ ꯂꯩꯅꯥꯆꯣꯝꯗꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯤ, ꯏꯁ, ꯉꯁꯥꯏ ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯉꯩ ꯐꯥꯎꯕ ꯀꯪꯗꯨꯅ ꯂꯩꯍꯧꯕ ꯂꯩꯅꯥꯆꯣꯝꯁꯤꯗ ꯏꯕꯨꯡꯅ ꯍꯥꯏꯕꯒꯨꯝ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯇꯩꯈꯠꯇꯨꯅ ꯂꯩꯔꯝꯃꯦꯅ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩ ꯃꯪꯂꯥꯟ ꯅꯠꯇꯦ, ꯃꯥꯅꯦ, ꯏꯕꯨꯡꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯆꯠꯄꯅꯤ, ꯃꯗꯣ ꯑꯁꯦꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯕꯣꯛꯇ ꯇꯝꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯡꯐꯨꯡ ꯇꯧꯔꯛꯄꯗ ꯂꯥꯏꯖ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯁꯨꯅ ꯃꯁꯥ ꯈꯤꯡꯅ ꯊꯕꯛ ꯇꯧꯕꯗꯨ ꯎꯕꯗ ꯃꯕꯣꯛꯅ, ꯍꯣ, ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦꯀꯣ, ꯀꯨꯏꯔꯦ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯕ, ꯉꯥ ꯊꯣꯡꯕ ꯆꯥꯁꯤ, ꯏꯕꯣꯛ ꯉꯥ ꯂꯩꯔꯨꯒꯦ, ꯏꯁꯨ ꯉꯥ ꯄꯤꯖꯒꯦ꯫ ꯏꯕꯣꯛ, ꯆꯠꯇꯣꯔꯕꯣ? ꯋꯥ ꯑꯝꯇ ꯇꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗꯤ ꯊꯨꯅ ꯍꯜꯂꯧꯀꯣ, ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯝꯇ ꯇꯝꯒꯗꯕ ꯂꯩ꯫ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯍꯣꯏ ꯍꯣꯏ, ꯏꯕꯣꯛ ꯆꯠꯂꯦꯀꯣ, ꯆꯠꯂꯦ꯫ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯐꯤꯡꯅ, ꯂꯥꯏꯖ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯀꯗꯣꯝꯗ ꯂꯩꯒꯦ? ꯂꯥꯏꯖ ꯃꯄꯥꯟ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯔꯣꯒꯤ ꯃꯗꯣꯝꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯍꯩꯃ, ꯏꯗꯣꯝꯆꯥ, ꯀꯩ ꯂꯩꯔꯒꯦ? ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯑꯃꯨꯛꯀꯁꯨ, ꯂꯥꯛꯑꯣ, ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯅꯣꯏꯕꯣꯛꯇꯣ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯂꯥꯏꯀꯠꯅꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯂꯥꯏꯖ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯏꯕꯣꯛ, ꯅꯪ ꯑꯩꯕꯨ ꯉꯥ ꯄꯤꯖꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯂꯩꯕ ꯆꯠꯄ ꯅꯠꯇ꯭ꯔꯣ? ꯉꯥ ꯂꯩꯕꯕꯨ ꯁꯨꯃꯥꯏꯅ ꯆꯠꯄ꯭ꯔꯣ? ꯑꯩ ꯉꯥꯒ ꯆꯥꯅꯤꯡꯗ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯆꯠꯁꯦ ꯂꯥꯛꯑꯣ, ꯏꯕꯣꯛ, ꯍꯧꯒꯠꯂꯨꯁꯦ, ꯇꯨꯝꯗꯨꯅ ꯂꯩꯔꯅꯨ, ꯍꯧꯒꯠꯂꯣ꯫ ꯇꯣꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯥꯏꯖꯒꯤ ꯃꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯅ ꯂꯥꯏꯖꯒꯤꯗꯃꯛ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯥꯟꯅꯕꯤ ꯇꯣꯔꯣꯒꯤꯗ ꯂꯩꯍꯟꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ, ꯍꯣꯏ, ꯇꯣꯔꯣ ꯍꯣꯏꯒꯤꯗ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯌꯨꯝꯁꯤꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯂꯩꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯀꯥꯏꯔꯗ꯭ꯔꯥ? ꯇꯣꯔꯣ ꯍꯣꯏꯒꯤ ꯃꯄꯨꯅ, ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯨꯁꯤꯗꯤ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ, ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗꯅ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯇꯣꯔꯣ ꯍꯣꯏꯒꯤꯗ ꯂꯩꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯇꯣꯔꯣꯒꯤ ꯃꯄꯨꯅ, ꯑꯩꯒꯤ ꯏꯁꯨ ꯇꯣꯔꯣꯁꯦ ꯏꯁꯨ ꯂꯥꯏꯖꯅ ꯇꯝꯕꯤꯕꯗꯒꯤ ꯐꯤ ꯁꯥꯕ ꯀꯌꯥꯝ ꯍꯩꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯔꯣꯒꯤ ꯃꯧꯄꯥꯅ ꯁꯠ ꯂꯥꯎꯅ ꯅꯣꯛꯂꯒ, ꯄꯨꯄꯨ, ꯑꯩꯈꯣꯏ ꯁꯦꯁꯦ ꯐꯤꯒ ꯌꯥꯝ ꯌꯣꯜꯂꯦ ꯍꯥꯏꯕꯅꯤ, ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯇꯣꯔꯣꯒꯤ ꯃꯃꯥ ꯃꯄꯥ, ꯃꯕꯨꯡ, ꯃꯕꯣꯛ, ꯃꯅꯝꯃ, ꯃꯄꯨꯁꯨ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟ ꯅꯣꯛꯂꯤ꯫ ꯇꯣꯔꯣꯗꯨ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ, ꯌꯥꯔꯦ ꯉꯥ, ꯊꯣꯡꯅꯥꯎꯗ ꯆꯞꯈꯥꯏꯕ ꯆꯨꯝ ꯃꯥꯟꯕ, ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯇꯣꯔꯣꯅ, ꯂꯥꯏꯖꯥ, ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯁꯤꯒꯤ ꯆꯨꯝ ꯆꯞꯈꯥꯏꯕ ꯃꯥꯟꯕꯁꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏ ꯅꯉꯣꯟꯗ? ꯂꯥꯏꯖ ꯅꯣꯛꯂꯒ, ꯅꯨꯡꯉꯥꯏꯌꯦ, ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯁꯨ ꯀꯩꯗꯧꯒꯦ, ꯑꯉꯥꯡꯅ ꯉꯥꯡꯕꯕꯣ? ꯇꯣꯔꯣ, ꯑꯩꯒꯤꯗꯤ ꯏꯕꯣꯛ ꯈꯛꯇꯅꯤ꯫ ꯏꯃꯥ ꯏꯄꯥ, ꯏꯕꯨꯡ ꯏꯄ꯭ꯋꯥ, ꯏꯆꯦ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯐꯝꯁꯤꯗꯗꯤ ꯑꯃꯠꯇ ꯋꯥꯠꯇꯦ꯫ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯗ꯫ ꯑꯩꯅ ꯈꯟꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯪꯒꯤ ꯏꯕꯣꯛꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅꯤ, ꯏꯕꯣꯛꯀꯤ ꯑꯋꯥꯠꯄꯗꯨꯅꯤ꯫ ꯐꯔꯦꯁꯦ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ, ꯄꯣꯊꯥꯔꯁꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯌꯦꯡꯗꯤ ꯐꯤ ꯁꯥꯕꯗꯣ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ꯫ ꯅꯪ ꯂꯪꯆꯥꯛ ꯆꯥꯛꯂꯛꯑꯣ, ꯑꯩ ꯐꯤꯗꯣ ꯁꯥꯒꯦ꯫ ꯅꯪ ꯐꯤ ꯁꯥꯃꯜꯂꯦ, ꯋꯥꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯣꯔꯣꯗꯤ ꯇꯨꯝꯈ꯭ꯔꯤ꯫ ꯂꯥꯏꯖꯗꯤ ꯇꯨꯝꯗ꯭ꯔꯤ꯫ ꯂꯦꯝꯃꯅ ꯄꯤꯔꯝꯕ ꯂꯩꯅꯥꯆꯣꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯀꯨꯏꯔꯦ ꯍꯟꯅ ꯌꯦꯡꯂꯨꯗꯕ꯫ ꯃꯕꯣꯛ ꯂꯩꯇꯕꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯗ ꯑꯉꯛꯄꯅꯤ꯫ ꯂꯩ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯆꯨꯗ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯜꯂꯤ, ꯏꯕꯨꯡꯗꯣ ꯍꯛꯆꯥꯡ ꯈꯔꯗꯤ ꯀꯜꯂꯝꯃꯅꯤꯀꯣ꯫ ꯋꯥꯠꯍꯧꯔꯤꯕ ꯂꯩ ꯑꯁꯤꯅ ꯃꯆꯨ ꯍꯦꯛ ꯑꯣꯜꯂꯛꯄꯒ ꯑꯩ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯥꯎꯖꯩ꯫ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤꯉꯩ ꯂꯥꯏꯖꯁꯨ ꯇꯨꯝꯈ꯭ꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯂꯥꯏꯖꯒ ꯇꯣꯔꯣꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯍꯣꯏꯗ ꯆꯠꯅꯕ ꯊꯧꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯂꯥꯏꯖꯁꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯆꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯃꯤꯒꯤ ꯃꯆꯤꯟꯁꯨ ꯃꯦꯟꯕ ꯉꯝꯗꯦꯗꯣ꯫ ꯃꯧ ꯆꯤꯡꯒꯟꯕꯤ ꯈꯔ ꯂꯩꯕꯗꯨꯅ ꯊꯑꯣꯏꯅ ꯃꯣꯏꯒꯤ ꯃꯊꯧꯗꯧꯅ ꯂꯥꯏꯖꯕꯨ ꯄꯥꯟꯅꯕꯤꯔꯤ꯫ ꯃꯥꯒꯤ ꯂꯥꯏꯖ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯗꯣ ꯍꯦꯛ ꯑꯇꯥꯛ ꯑꯐꯣꯡꯅꯦ꯫ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯤ ꯂꯝꯕꯤꯁꯤꯗ꯫ ꯃꯤꯠꯁꯦ ꯅꯥꯔꯦ, ꯂꯝꯕꯤꯒꯁꯦ ꯆꯠꯆꯅꯤꯡꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯃꯁꯤ ꯑꯉꯥꯡ ꯑꯁꯦ ꯑꯐꯕ ꯅꯠꯇꯦꯗ, ꯌꯦꯡꯉꯨ, ꯇꯣꯔꯣꯒꯤ ꯃꯕꯣꯛꯇꯨꯁꯨ ꯃꯥꯅ ꯍꯦꯛ ꯌꯨꯝꯗꯨꯗ ꯂꯥꯛꯄꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯦꯗꯅ꯫ ꯑꯃꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ, ꯃꯣꯏꯒꯤ ꯏꯅꯦꯗꯨꯕꯨ ꯅꯍꯥꯟꯗ ꯏꯀꯟ ꯀꯜꯍꯧꯗꯥꯏꯅꯦ꯫ ꯑꯍꯥꯟꯕꯒꯤ ꯅꯨꯄꯤꯗꯨꯅ, ꯍꯦꯔꯥ ꯏꯕꯦꯝꯃꯁꯥ, ꯅꯣꯏꯁꯨ ꯈꯪꯃꯟꯈꯤꯗ꯭ꯔꯦ꯫ ꯍꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯍꯥꯏꯕꯅꯤ, ꯁꯤꯗꯧꯔꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯔꯣꯒꯤ ꯃꯕꯣꯛꯅ ꯇꯨꯡꯗꯒꯤ, ꯍꯩ ꯅꯄꯩꯃꯩ ꯃꯆꯥ ꯁꯥ, ꯃꯤꯔꯦꯝ ꯁꯥ, ꯂꯣꯛ ꯈꯨꯂꯥꯏ ꯇꯧꯕꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕ ꯑꯩꯕꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯁꯦ ꯍꯥ? ꯅꯣꯏꯅ ꯏꯁꯨ ꯂꯥꯏꯖꯕꯨ ꯇꯥꯊꯤꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯅꯣꯏꯒꯤ ꯅꯆꯥꯅꯁꯨꯗꯁꯨ ꯊꯣꯛꯇꯅꯕ ꯂꯥꯏꯗꯨꯝ ꯈꯨꯔꯨꯝꯃꯨꯆꯣ ꯆꯠꯂꯣ, ꯋꯥꯊꯤ ꯉꯥꯡꯗꯣꯏ ꯁꯔꯨꯛ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯅꯈꯤ꯫ ꯃꯌꯨꯝ ꯌꯧꯕ ꯈꯪꯍꯧꯗꯦ꯫ ꯇꯣꯔꯣꯒꯤ ꯃꯕꯣꯛꯅ ꯂꯥꯎꯗꯨꯅ ꯉꯥꯡꯍꯧꯏ, ꯍꯩ ꯃꯤꯔꯦꯝ ꯁꯥ, ꯅꯅꯦꯝ ꯅꯀꯨ ꯆꯟꯅꯗꯕꯤ, ꯂꯪꯆꯥꯛ ꯐꯥꯎꯕ ꯆꯥꯛꯄ ꯍꯩꯇꯕꯤꯁꯤꯡꯁꯤꯗꯤ, ꯏꯁꯨꯗꯤ ꯃꯊꯧ ꯂꯩꯕꯒꯤ ꯆꯠꯆꯕꯅꯤ꯫ ꯅꯣꯏꯗꯤ ꯀꯔꯤ ꯅꯁꯤꯜ ꯂꯩꯒꯦ ꯂꯝꯕꯤꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯕꯣꯛꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯖꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯇꯣꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯦꯝꯃꯅ ꯄꯤꯔꯝꯕ ꯂꯩ ꯑꯍꯨꯝꯅ ꯁꯦꯝꯕ ꯅꯥꯆꯣꯝ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯩꯁꯛ ꯂꯩꯆꯨꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯂꯥꯏꯖꯅ ꯂꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯑꯩꯒꯤ ꯍꯥꯀꯟ ꯆꯪꯕꯒꯤ ꯏꯇꯥ ꯇꯣꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯩꯀꯥꯏꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯃꯤ ꯈꯟꯅꯔꯛꯂꯦ, ꯃꯗꯨꯁꯨ ꯑꯩꯒꯤꯗꯃꯛ꯫ ꯑꯩ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯔꯣꯗꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯂꯒ, ꯍꯤꯡꯆꯥꯕꯤ, ꯑꯩꯅ ꯀꯧꯕꯒ ꯇꯥꯗꯦ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯂꯥꯏꯖꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯌꯦꯡꯂꯒ ꯇꯣꯔꯣꯅ, ꯅꯪꯒꯤ ꯀꯕꯣꯛ ꯂꯂꯣꯟꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯃꯁꯛ ꯈꯪꯍꯟꯕꯗꯤ ꯌꯥꯕꯅꯤꯀꯣ꯫ ꯀꯣꯏꯅ ꯂꯂꯣꯟꯕ ꯆꯠꯂꯕꯅꯤꯅ ꯂꯩꯀꯁꯦ ꯐꯖꯕ ꯉꯥꯛꯇ ꯅꯥꯆꯣꯝꯒ ꯄꯤꯕꯤꯀꯣ ꯃꯤꯗꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯤꯅ ꯊꯕꯛ ꯁꯨꯔꯒ ꯃꯅꯥꯛꯇ ꯐꯝꯖꯤꯟꯕꯤꯁꯤꯡꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯑꯃꯅ, ꯂꯥꯏꯖꯥ, ꯍꯣꯔꯦꯟꯗꯤ ꯏꯔꯣꯟꯅꯕ ꯅꯈꯣꯏꯗꯒꯤ ꯌꯦꯟꯗꯦꯝ ꯈꯤꯇ ꯍꯦꯛꯀꯦꯕ꯫ ꯍꯣꯏꯅꯦ, ꯁꯤꯗ ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯍꯦꯛꯂꯛꯀꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯇꯣꯔꯣꯒ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯐꯝꯕꯒꯤ ꯃꯍꯨꯠꯇ ꯏꯪꯈꯣꯜꯗ ꯏꯟꯅꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯨꯠꯅ ꯐꯪꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯦꯛꯇ ꯍꯦꯛꯅꯈ꯭ꯔꯤ꯫ ꯃꯧ ꯑꯃꯅ, ꯍꯩꯃꯥ, ꯁꯤꯒꯤ ꯃꯔꯣꯏꯁꯤꯗꯤ ꯍꯣꯔꯦꯟ ꯏꯔꯣꯝꯕꯗ ꯀꯣꯠꯀꯦ꯫
ꯑꯃꯅ ꯑꯃꯨꯛ ꯑꯦ ꯑꯩꯗꯤ ꯆꯝꯊꯣꯡ ꯆꯥꯕꯗ ꯍꯥꯎꯕꯅꯤ ꯈꯔ ꯍꯦꯛꯀꯦ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯍꯜꯂꯦ ꯍꯦꯛꯄ ꯌꯥꯕ ꯍꯦꯛꯂꯦ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯂꯥꯏꯖꯒꯤ ꯅꯤꯡꯊꯤꯖꯔꯕ ꯅꯥꯆꯣꯝ ꯑꯗꯨ ꯑꯃꯨꯛ ꯃꯤꯠ ꯇꯥꯔꯛꯂꯦ ꯂꯥꯏꯖ ꯅꯪꯒꯤ ꯅꯥꯆꯣꯝꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩ ꯂꯧꯖꯔꯒꯦ ꯑꯃꯅ ꯑꯃꯨꯛ ꯏꯁ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯑꯩ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯑꯩ ꯂꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯃꯤꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯔꯦ ꯂꯥꯏꯖꯅ ꯑꯦ ꯏꯅꯦ ꯅꯥꯆꯣꯝꯁꯤꯗꯤ ꯂꯧꯕꯤꯈꯤꯅꯨꯋꯣ ꯂꯥꯏꯖꯅ ꯍꯥꯏꯕꯒ ꯇꯥꯕꯤꯗꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯃꯨꯟꯅꯔꯤ ꯑꯃꯅ ꯍꯥꯏ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯆꯤꯟꯒꯦ ꯍꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯅꯌꯨꯝꯗ ꯂꯩ ꯑꯗꯨꯛ ꯌꯥꯝꯅ ꯍꯧꯔꯤꯕꯗꯨꯕꯨ ꯅꯌꯨꯝꯗꯒꯤ ꯑꯃ ꯍꯦꯛꯑꯒ ꯅꯥꯆꯣꯝꯗꯣ ꯁꯦꯝꯃꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯅꯦ ꯂꯥꯏꯖ ꯀꯟꯅ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯅꯦ ꯅꯥꯆꯣꯝꯁꯤꯗꯤ ꯂꯧꯕꯤꯒꯅꯨ ꯁꯤꯗꯤ ꯊꯝꯕꯤꯔꯝꯃꯣ ꯑꯣꯟꯊꯣꯛꯄꯅꯤ ꯃꯨꯟꯅꯕꯗ ꯅꯥꯆꯣꯝꯗꯨ ꯃꯇꯠ ꯃꯇꯠ ꯇꯠꯂꯦ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯥꯎꯗꯨꯅ ꯂꯩꯁꯤꯡꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯃꯃꯥꯏꯗꯤ ꯂꯪꯁꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯒꯤꯁꯨ ꯑꯣꯏꯗꯕ ꯑꯩꯒꯤꯁꯨ ꯑꯣꯏꯗꯕ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯇꯠ ꯃꯇꯠ ꯇꯠꯂꯕ ꯂꯩꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯠ ꯃꯇꯠ ꯇꯠꯂꯕ ꯃꯍꯤ ꯑꯣꯜꯂꯕ ꯄꯠꯂꯕ ꯎꯐꯨꯟꯅ ꯄꯨꯝꯇꯩ ꯇꯩꯔꯕ ꯂꯩꯅꯥꯁꯤꯡꯗꯨ ꯂꯥꯏꯖꯅ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯀꯞꯈꯤ ꯇꯣꯔꯣꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯨ ꯂꯥꯏꯖ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯌꯥꯝꯅ ꯀꯞꯈꯤ ꯏꯕꯨꯡ ꯑꯩ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ ꯈꯟꯈꯤꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯅꯥꯛꯇ ꯂꯩꯌꯨ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯀꯨꯝ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯒꯨꯝ ꯌꯦꯡꯖꯕ ꯑꯩꯒꯤ ꯅꯥꯆꯣꯝꯗꯣ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯐꯤꯕꯝ ꯁꯣꯛꯂꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯂꯝꯖꯥ ꯁꯔꯥꯗꯤ ꯇꯟꯖꯥꯁꯤꯗ ꯂꯦꯝꯕꯅ ꯍꯦꯛ ꯍꯛꯆꯥꯡ ꯉꯝꯗꯕ ꯅꯨꯃꯤꯠꯇꯒꯤ ꯇꯥꯔꯨꯗ꯭ꯔꯕ ꯁꯛꯈꯪꯗꯕ ꯎꯆꯦꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯊꯥꯕꯜꯂꯩꯒꯤ ꯂꯩꯅꯝꯁꯨ ꯅꯝꯂꯛꯂꯦ ꯏꯃꯨꯡꯗꯨꯗ ꯂꯥꯏꯖ ꯄꯟꯊꯕ ꯇꯧꯗꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯊꯥꯕꯜꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯇꯣꯔꯣꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯝꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯅ ꯑꯔꯤꯄꯤ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯆꯠꯂꯁꯤ ꯂꯦꯝꯕꯒꯤ ꯃꯄꯥ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯈꯣꯡꯂꯩ ꯈꯔ ꯊꯨꯔꯣ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕꯒꯨꯝ ꯇꯨꯝꯅꯕ ꯁꯨꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯂꯦꯝꯕꯒꯤ ꯃꯃꯥꯅꯁꯨ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯝꯗꯥꯏꯗ ꯇꯣꯔꯣꯍꯣꯏꯒꯤ ꯌꯨꯝꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯈꯥꯡꯄꯣꯛꯁꯪꯗꯁꯨ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯃꯔꯨꯗꯨ ꯌꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯒꯤ ꯃꯪꯗ ꯎꯈꯤꯕ ꯃꯐꯝꯁꯤꯡꯗꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯆꯨꯝꯊꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯕ ꯊꯣꯡꯗꯨꯁꯨ ꯍꯥꯡꯗꯣꯔꯛꯂꯦ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯦ ꯑꯆꯧꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛꯇꯨ ꯎꯔꯦ ꯂꯥꯏꯖꯗꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯄꯥꯛꯅ ꯆꯥꯎꯅ ꯁꯟꯗꯣꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯒꯤ ꯃꯄꯥꯅ ꯈꯨꯀꯥꯄꯤ ꯑꯃꯨꯛꯇꯪ ꯀꯥꯞꯄꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯑꯆꯧꯕ ꯊꯝꯕꯥꯜ ꯑꯉꯧꯕ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯁꯤꯗ ꯀꯥꯈꯠꯂꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯇꯥꯏꯕꯪꯗ ꯂꯥꯛꯄ ꯑꯍꯥꯟꯕꯅꯤꯗꯣ ꯏꯆꯥꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯆꯦꯟꯅ ꯎꯏꯁꯤꯟꯒꯗꯕꯅꯤꯀꯣ ꯍꯣꯔꯦꯟ ꯊꯝꯕꯥꯜ ꯃꯊꯛꯇ ꯐꯝꯕꯗ ꯍꯣꯔꯦꯟ ꯃꯤꯠ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯝꯕꯥꯜ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯕꯦꯝꯃ ꯌꯥꯔꯦ ꯌꯥꯔꯦ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯂꯣ ꯂꯥꯏꯖꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯎꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯏꯁꯤꯡ ꯃꯅꯨꯡꯅꯤ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯩꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯅꯤ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯁꯪꯁꯥꯔ ꯑꯗꯨ ꯎꯕꯗ ꯂꯥꯏꯖ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯀꯤꯕ ꯄꯨꯝꯕ ꯀꯥꯎꯔꯦ ꯃꯆꯨ ꯃꯆꯨꯒꯤ ꯂꯦꯝꯂꯩꯉꯥ ꯑꯃꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯖꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯕ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯂꯦ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯆꯥ ꯅꯤꯉꯣꯟꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯂꯦꯝꯕꯒꯤ ꯃꯄꯥꯅꯁꯨ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯏꯆꯥꯒ ꯏꯃꯧꯒ ꯆꯥꯎꯅ ꯂꯨꯍꯣꯡꯅꯕ ꯅꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯧꯀꯣ ꯃꯔꯥꯏꯕꯛ ꯊꯤꯔꯛꯄꯤ ꯏꯃꯧꯅꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕꯒ ꯂꯥꯏꯖꯒ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯥꯏꯖꯒꯤ ꯃꯕꯣꯛꯀꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯂꯥꯏꯖꯒꯤ
ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤꯡꯁꯨ ꯂꯥꯏꯖꯕꯨ ꯌꯥꯏꯐ-ꯃꯥꯡꯒꯣꯜ ꯄꯤꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯇꯣꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯂꯥꯏꯖ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯂꯣꯏꯅꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯥꯏꯕ ꯑꯗꯨꯅ "ꯏꯆꯥ ꯂꯥꯏꯖꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯃꯥꯗꯤ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯦ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯈꯨꯟ ꯑꯁꯤꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤ꯫ ꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯔꯛꯈꯤꯕ ꯇꯣꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯃꯁꯨꯡ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯁꯤꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯄꯤꯅꯕꯤꯔꯒꯅꯤ"꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ ꯈꯣꯌꯨꯝ ꯂꯥꯏ ꯃꯔꯛꯇ꯫